CM Birenginni haiba audio clip ama leak oirakhiba adugi matangda thigatpiu haina Supreme Court ta taksinkhre. Manipurda kumja 2023 gi May 3 dagi hauduna tha kun hena thoklebe irang asiga mari lenana Chief Minister N Birenginni haiba audio clip ama leak oirakhiba adugi matangda thigatpiu haina Supreme Court ta tharakhiba adu athubada hearing pangthokpiu haina taksinkhre hairi wafam asi the life law gi online page ki pau amagi matung inna ngasi Kuki Organization for Human Rights Trust ki lefkhiba advocate Prasanta Bhusan na hiram asigi matangda CJI Sanjit Khan na amadi Justice Sanjoy Kumar amadi KB Biswanathan gi bench ki mamangda lepladuna haikibada haukiba order amana hanagi CJIDY Chandrachud na luchingba audio clip adu kaya yamna chumbana haibagi mari lainaba khudam changdam singgeng sinaba hairakibadagi audio clip adu true left verification taunabagi thakrabani loina namasigi maru oiba report amasu petition asida yaurabani aduda CJI na aibachi ama pidna move tawraktuna court ki mamangda thamnaba khanganki loina na hearing matam procedure gi matung ina lepkadabani haiki panba yabadi advocate Bhusan na submit tawrakiba audio clip adu yamna disturbing conversation oi amadi Chief Minister nasu insenduna landa handuna irang thoanaba honai haina clip adu da yaure haiki adubu Solicitor General Tushar Mehta amadi Attorney General R Venkat Ramani nadi thagalakhiba plea aduda objection tawkhibani hairi BRO gi luchingba sengna Chief Minister amasung Governor unaduna border fencing khabagi matangda wari sanakre Hauzik lamdam asida Border Road Organization BRO na paikhaliba highway sembagi project singi matangda Chief Minister Birena Border Road Organization ki Director General Lieutenant General Raghu Srinivasan gangarang Chief Minister Secretariat unaduna wari sanakiba matung Indo memar ngamkai sambal khabagi matangda Border Road Organization ki Director General Puriba Lieutenant General Srinivasan ga Manipuri gi Governor ga Raj Bhavan da unaduna wari sanakre hairi Chief Minister ga unakhiba aduda CM gi maikaidagi hauzik BRO na state asida paikhaliba lambi thongi thabak sing apiba matamgi manungda loisinduna Manipur yauna Northeast region gi lambi thongi connectivity hena fagat hannaba khanaki hairi masigi matungda Governor ga BRO gi General Lieutenant General Srinivasan ga Raj Bhavan da Governor ga unakhiba aduda IGAR South ki Major General Rafrup Singh amadi BRTF ki makok thongba official singsu saruya ki hairi unaba aduda Governor gi maikaidagi hauzik state asigi ngamkai wangmadagi niyom kaina mitop kaya changsilakle haibagi report leiba maramna ngamkai gi sarukta akanba section Thaurang lokhanaba khangankibaga loinana Indo Myanmar anigi marakta ngamkai sambal khabagi thabak khongjang yangsinnaba su khanganki hairi BRO gi Director General na phongdokhibada Manipur amadi Myanmar ani tainariba kilometer 20.862 gi sambal khabagi thabak BRO na paikhali India amadi Myanmar ani tainariba kilometer 1643 sambal khabagi damak kaithokliba lupa crore lising kuntraga mathoi asina hauzik khumang chausina thabak chathari ngangpai sambal khabagi thabak asida naga amadi nupi miyamna athingba pibana thabak tawbada khurau thangi haiba wafam su phongdokhi hairi pauning hall degi lokocharake kanglupki irang tahan gumsi luchingba singna santi gi thodang lausi May 3 2023 ing dagi Kukina Mitei da landaduna Kukilan ama semnabagi damang Manipurdagi tonganba Indiagi ni state natraga territory ama oina lainanaba honaragli honaba sida Kukina puksel sengna nakhai sengna naga singi Nagaland state Assamdagi khaidoklaga semkhibagum semge haiba India lengakta demand tawbagi mahut Manipurgi mising yamba furuf mitei na mising yamba Kuki furufta otpi naibiri haibagi tonga sandoktuna mitei Kuki kanglupki irang tahalaga mitei na puna laiminaba pamdre maduna Manipur lengaktagi tongana Kukigi lenga ama oina leijarage haina India lenga ta demand tawi demand asi maram chai haina India lenga amadi malengi miyamna achumbo oina unna khanakiba gidamak mitei da khanaba hoduna tanjai yenglaga landari Kukigi landa aseda kanaba lahongnaba kana na honai haibagi wafam thoragli landa asida Kukina khundaba chingkhong chingya da leiba mitei kayagi yum mai thadoktuna araiba lanthum pumnamak lut tawkre masina mitei kaya lanjenari kharana Kuki nungmaina hatkre Mitei lising kaya na relief camp ta hingnana balairi relief camp ta lairiba singi marakta pukning wakhal gilaina narakpada natana suicide tawduna sijakiba yawraklei asiguma hakchinna awa ba nangnariba asigi mapauna mitei kaya gi thamoida Kuki da laman khumningbagi wakhal pohalakpadagi kanglupki oiba wafam kaya su phongdoknari asuk sathiba phibam asina makhatana kanglupki irang thorakpa yabadagi kalhaunabagi damang miyamgi luchingba oina lairiba khudingmana angamba sakti da hotnabagi matam oire
Matam hendokkhiduna Kukina pamjaba kanglupki irang tarakthringai hotnahꯧꯗꯕꯗagi tangai fadabadu leire hotnaba asida luchingba pumnamakna mahakna aduni adani haina toka thinaduna loinana isa isagi kananaba hotnabagi mami tare hainaribasi thadoknaraga amatoiba wakhalda Manipur kaiba yaroi miyamgi tangdu leitaba punsi mahingda hanjilhansi kanglupki irang tahankhide yade kanglupki irang takhiduna tungda oirakadaba tamthiba phibam lakani khanaduna hotnaba chumle.